ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯨꯝꯅꯥꯛ ꯃꯃꯤꯡꯁꯤꯡ ꯀꯔꯝꯅ ꯊꯣꯟꯈꯤꯕꯒꯦ? ꯃꯔꯩ ꯑꯁꯥꯡꯄꯇꯒꯤ ꯁꯥꯡꯅ ꯆꯣꯡꯊꯣꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯩꯁꯥꯡꯊꯦꯝ ꯀꯧꯈꯤ꯫ ꯂꯩꯌꯦꯡꯇꯒꯤ ꯂꯪꯅ ꯆꯣꯡꯊꯣꯔꯛꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯁꯔꯥꯡꯊꯦꯝ ꯀꯧꯋꯦ꯫ ꯀꯣꯛ ꯂꯤꯟꯐꯨꯠꯇꯒꯤ ꯋꯥꯡꯅ ꯆꯣꯡꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯂꯨꯋꯥꯡ ꯀꯧꯏ꯫ ꯈꯨꯠ ꯌꯦꯠꯇꯒꯤ ꯆꯣꯡꯊꯣꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯃꯟ ꯀꯧꯏ꯫ ꯈꯧꯔꯤꯗꯒꯤ ꯉꯧꯅ ꯆꯣꯡꯊꯣꯔꯛꯑꯦ ꯑꯉꯣꯝ ꯀꯧꯈꯤ꯫ ꯃꯤꯠ ꯌꯦꯠꯇꯒꯤ ꯅꯤꯡꯊꯤꯅ ꯆꯣꯡꯊꯣꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯤꯡꯊꯦꯝ ꯀꯧꯋꯦ꯫ ꯁꯤꯅꯨꯡꯇꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯆꯣꯡꯊꯣꯔꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯣꯏꯔꯥꯡ ꯀꯧꯋꯦ꯫ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯒꯤ ꯁꯈꯥꯏ ꯑꯍꯥꯟꯕ ꯌꯦꯜꯂꯤ ꯍꯥꯏꯄꯥꯛꯀꯤ ꯌꯦꯟꯈꯣꯝ ꯀꯧꯋꯦ꯫ ꯀꯩꯊꯦꯜ ꯉꯥꯛꯑꯦ ꯍꯥꯏꯕꯒꯤ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯀꯧꯋꯦ꯫ ꯈꯣꯏ ꯂꯣꯛꯄ ꯍꯧꯏ ꯍꯥꯏꯕꯒꯤ ꯈꯣꯏꯔꯣꯝ ꯀꯧꯏ꯫ ꯅꯍꯥꯛ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯅꯍꯥꯛꯄꯝ ꯀꯧꯏ꯫ ꯊꯣꯛꯀꯥꯏ ꯍꯥꯏꯕꯒꯤ ꯊꯣꯉꯥꯀꯥꯞꯄꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯁꯪꯏ ꯍꯥꯏꯕꯒꯤ ꯁꯪꯂꯦꯟꯃꯌꯨꯝ ꯀꯧꯏ꯫ ꯃꯥꯏꯔꯦꯟ ꯊꯥꯕ ꯍꯧꯏ ꯍꯥꯏꯕꯒꯤ ꯃꯥꯏꯔꯦꯟꯕꯝ ꯍꯥꯏꯕꯗꯤ ꯑꯃꯅ ꯃꯥꯏꯔꯦꯟꯄꯝ ꯀꯧꯏ꯫ ꯁꯤ ꯑꯐꯄ ꯁꯥꯕ ꯍꯧꯏ ꯍꯥꯏꯕꯒꯤꯗꯃꯛ ꯐꯥꯏꯔꯦꯟꯐꯝ ꯑꯃꯅ ꯐꯥꯏꯔꯦꯟꯄꯝ ꯀꯧꯏ꯫ ꯍꯩ ꯁꯤꯡꯏ ꯍꯥꯏꯕꯗꯒꯤ ꯍꯥꯏꯔꯣꯝ ꯑꯃꯅ ꯍꯩꯔꯣꯝ ꯍꯥꯏꯅꯁꯨ ꯀꯧꯈꯤ꯫ ꯈꯣꯡ ꯇꯧꯏ ꯍꯥꯏꯕꯗꯒꯤ ꯈꯣꯡꯅꯥꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯄꯣꯛꯂꯒ ꯅꯥꯎꯀꯜꯌꯦ ꯍꯥꯏꯕꯒꯤ ꯅꯥꯎꯀꯜꯁꯪꯄꯝ ꯀꯧꯋꯦ꯫ ꯅꯤꯡꯊꯧꯒꯤ ꯇꯥꯏ ꯁꯦꯝꯃꯦ ꯍꯥꯏꯕꯗꯒꯤ ꯇꯥꯏꯃꯥꯆꯝ ꯀꯧꯋꯦ꯫ ꯑꯉꯥꯡ ꯅꯋꯥ ꯑꯇꯨꯕꯨ ꯂꯦꯝꯇꯦ ꯍꯥꯏꯕꯗꯒꯤ ꯅꯥꯎꯔꯦꯝ ꯀꯧꯏ꯫ ꯄꯨꯊꯤꯄ ꯁꯪꯉꯦ ꯍꯥꯏꯕꯗꯒꯤ ꯏꯄꯨꯁꯪꯄꯝ ꯀꯧꯈꯤ꯫ ꯂꯥꯏꯌꯨ ꯁꯨꯡꯏ ꯍꯥꯏꯕꯗꯒꯤ ꯂꯥꯏꯌꯨꯁꯨꯡꯄꯝ ꯀꯧꯈꯤ꯫ ꯈꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯣꯏꯁ꯭ꯅꯥꯝ ꯀꯧꯈꯤ꯫ ꯁꯤꯟ ꯄꯨꯝꯅꯃꯛ ꯁꯨꯅ ꯍꯩ ꯍꯥꯏꯕꯗꯒꯤ ꯁꯨꯈꯥꯝ ꯀꯧꯈꯤ꯫ ꯃꯄꯨ ꯅꯥꯃꯣꯏꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯅꯥꯃꯣꯏꯆꯝ ꯀꯧꯈꯤ꯫ ꯃꯌꯥꯡꯒꯤ ꯂꯝꯒꯤ ꯃꯄꯨ ꯑꯣꯏ ꯍꯥꯏꯕꯗꯒꯤ ꯃꯌꯥꯡꯂꯝꯄꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯉꯥꯡ ꯂꯧꯏ ꯍꯥꯏꯕꯗꯒꯤ ꯅꯥꯎꯔꯣꯏꯄꯝ ꯀꯧꯏ꯫ ꯀꯥꯉꯥ ꯁꯦꯜꯂꯦ ꯍꯥꯏꯕꯗꯒꯤ ꯀꯥꯉꯥ ꯁꯦꯟꯄꯝ ꯀꯧꯏ꯫ ꯃꯁꯛ ꯆꯪꯅꯤꯡꯃꯔꯝ ꯍꯦꯜꯂꯦ ꯍꯥꯏꯕꯗꯒꯤ ꯆꯪꯅꯤꯡꯍꯦꯟꯄꯝ ꯀꯧꯏ꯫ ꯉꯥꯏꯔꯦꯟ ꯈꯣꯏ ꯐꯥꯗꯨꯅ ꯌꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯉꯥꯏꯔꯦꯟꯌꯥꯟꯄꯝ ꯀꯧꯈꯤ꯫ ꯂꯣꯏ ꯆꯦꯟꯈꯤꯕ ꯇꯥꯟꯅꯩ ꯍꯥꯏꯕꯗꯒꯤ ꯂꯣꯏꯇꯥꯝ ꯀꯧꯈꯤ꯫ ꯈꯝꯂꯥꯡꯕ ꯁꯪꯉꯦ ꯍꯥꯏꯕꯗꯒꯤ ꯈꯝꯂꯥꯡꯄ
ꯁꯪꯄꯝ ꯀꯧꯏ꯫ ꯃꯈꯨꯠꯅ ꯏ ꯌꯨꯝꯕꯨ ꯐꯣꯏꯗꯨꯅ ꯀꯨꯞꯄꯦ ꯍꯥꯏꯕꯗꯒꯤ ꯏꯔꯣꯝ ꯀꯧꯈꯤ꯫ ꯂꯥꯏ ꯁꯪꯏ ꯍꯥꯏꯕꯗꯒꯤ ꯂꯥꯏꯁꯪꯄꯝ ꯀꯧꯏ꯫ ꯊꯤꯡꯉꯦꯜ ꯊꯤꯡꯏ ꯍꯥꯏꯕꯗꯒꯤ ꯊꯤꯡꯅꯥꯝ ꯀꯧꯈꯤ꯫ ꯑꯈꯣꯝ ꯂꯥꯏ ꯂꯥꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯈꯣꯝ ꯀꯧꯏ꯫ ꯈꯨꯟ ꯂꯥꯛꯄ ꯑꯣꯏ ꯍꯥꯏꯕꯗꯒꯤ ꯈꯨꯟꯇ꯭ꯔꯥꯛꯄꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯀꯥꯡ ꯁꯦꯜꯂꯦ ꯍꯥꯏꯕꯗꯒꯤ ꯀꯥꯡꯁꯦꯟꯄꯝ ꯀꯧꯏ꯫ ꯆꯤꯡꯗꯒꯤ ꯍꯥꯎ ꯅꯥꯏ ꯄꯨꯝꯅꯃꯛ ꯈꯣꯝꯂꯛꯏ ꯍꯥꯏꯕꯗꯒꯤ ꯍꯥꯎꯈꯣꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯅ ꯁꯤꯔꯒ ꯃꯁꯥ ꯑꯅꯧꯕ ꯂꯧꯏ ꯍꯥꯏꯕꯗꯒꯤ ꯁꯥꯅꯧꯆꯝ ꯀꯧꯈꯤ꯫ ꯂꯥꯏ ꯐꯥꯠꯇꯨꯅ ꯀꯪꯍꯜꯂꯦ ꯍꯥꯏꯕꯗꯒꯤ ꯂꯥꯏꯀꯪꯄꯝ ꯀꯧꯏ꯫ ꯋꯥ ꯂꯥꯠꯂꯦ ꯍꯥꯏꯕꯗꯒꯤ ꯋꯥꯔꯦꯞꯄꯝ ꯀꯧꯏ꯫ ꯂꯧꯁꯤꯟ ꯂꯧꯔꯥꯡꯄ ꯍꯩ ꯍꯥꯏꯕꯗꯒꯤ ꯂꯧꯔꯥꯡꯄꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯡꯅꯨ ꯂꯩ ꯌꯦꯠꯇꯨꯅ ꯁꯥꯏ ꯍꯥꯏꯕꯗꯒꯤ ꯌꯥꯡꯅꯨ ꯌꯩꯄꯝ ꯀꯧꯏ꯫ ꯌꯨꯝ ꯁꯥꯏ ꯀꯛꯏ ꯍꯥꯏꯕꯗꯒꯤ ꯁꯥꯏꯔꯦꯝ ꯀꯧꯈꯤꯕꯅꯤ꯫ ꯃꯥꯅ ꯈꯣꯡꯏ ꯍꯥꯏꯕꯗꯒꯤ ꯑꯈꯣꯡꯄꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯐꯝꯄꯥꯜ ꯇꯣꯡꯕꯗ ꯁꯣꯏꯗꯅꯕ ꯉꯥꯛꯏ ꯍꯥꯏꯕꯗꯒꯤ ꯁꯣꯌꯥꯝ ꯀꯧꯈꯤ꯫ ꯃꯄꯨꯗꯨ ꯇꯨꯝꯀꯟ ꯍꯤꯞꯀꯜꯂꯦ ꯍꯥꯏꯕꯒꯤ ꯃꯨꯇꯨꯝ ꯀꯧꯏ꯫ ꯃꯄꯨꯗꯨ ꯅꯤꯡꯊꯧꯒꯤ ꯍꯩ ꯔꯥ ꯁꯨꯅꯩ ꯍꯥꯏꯕꯗꯒꯤ ꯍꯩꯁꯅꯥꯝ ꯀꯧꯈꯤ꯫ ꯃꯄꯨꯗꯨ ꯍꯨꯏꯒꯤ ꯃꯊꯛꯇ ꯂꯣꯟꯅ ꯍꯤꯞꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯍꯨꯏꯔꯣꯡꯄꯝ ꯀꯧꯏ꯫ ꯀꯣꯡꯄ ꯃꯄꯥꯟꯇ ꯇꯥꯏ ꯍꯥꯏꯕꯗꯒꯤ ꯀꯣꯡꯄꯆꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯅ ꯁꯤꯔꯒ ꯂꯨ ꯍꯥꯟꯅ ꯆꯥꯝꯃꯤ ꯍꯥꯏꯕꯒꯤ ꯑꯍꯟꯊꯦꯝ ꯀꯧꯏ꯫ ꯁꯣꯟꯂꯥꯏꯇ ꯁꯥꯠꯂꯨꯏꯌꯦ ꯍꯥꯏꯕꯒꯤ ꯁꯥꯠꯄꯝ ꯀꯧꯏ꯫ ꯃꯄꯨꯅ ꯂꯩꯆꯣꯟ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯂꯩꯆꯣꯟꯄꯝ ꯀꯧꯏ꯫ ꯃꯄꯨꯅ ꯅꯥꯔꯛꯇ ꯀꯩ ꯁꯥꯔꯝꯃꯤ ꯍꯥꯏꯕꯒꯤ ꯀꯩꯁꯥꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯏꯔꯦꯡ ꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯏꯔꯦꯡꯄꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯤꯔꯒ ꯐꯨꯝꯗꯒꯤ ꯃꯔꯨ ꯁꯠꯇꯣꯛꯑꯦ ꯍꯥꯏꯕꯒꯤ ꯁꯠꯊꯣꯛꯄꯝ ꯀꯧꯏ꯫ ꯂꯝꯂꯛꯇ ꯃꯌꯨꯝ ꯁꯥꯕ ꯆꯔꯣꯏꯅ ꯌꯨꯝꯗ ꯁꯥꯍꯜꯂꯦ ꯍꯥꯏꯕꯒꯤ ꯆꯔꯣꯏꯄꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯨ ꯇꯣꯡꯆꯥꯝꯃꯤ ꯍꯥꯏꯕꯒꯤ ꯂꯣꯏꯇꯣꯡꯄꯝ ꯀꯧꯈꯤ꯫ ꯄꯧꯅ ꯅꯝꯗꯨꯅ ꯐꯥꯏ ꯍꯥꯏꯕꯒꯤ ꯄꯧꯅꯝ ꯀꯧꯏ꯫ ꯅꯣꯡꯏꯟ ꯑꯃ ꯂꯨꯅ ꯐꯥꯗꯨꯅ ꯀꯠꯂꯦ ꯍꯥꯏꯕꯒꯤ ꯂꯨꯀ꯭ꯔꯥꯝ ꯑꯃꯅ ꯅꯣꯡꯏꯟ ꯐꯥꯞꯄꯝ ꯀꯧꯈꯤ꯫ ꯃꯄꯨꯅ ꯅꯣꯡꯊꯣꯟꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯅꯣꯡꯊꯣꯝꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯐꯝ ꯇꯣꯞꯅ ꯐꯝꯃꯤ ꯍꯥꯏꯕꯒꯤ ꯐꯝꯇꯣꯝ ꯀꯧꯈꯤ꯫ ꯃꯁꯛ ꯃꯇꯧ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯍꯦꯅꯥꯝ ꯀꯧꯈꯤꯕꯅꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯄꯕꯨ ꯆꯤꯔꯣꯟ ꯀꯧꯏ ꯑꯗꯨꯒꯤ ꯆꯤꯔꯣꯝ ꯀꯧꯈꯤꯕꯅꯤ꯫ ꯃꯄꯨꯗꯨ ꯃꯈꯣꯏꯅ ꯇꯣꯡꯉꯦ ꯍꯥꯏꯕꯒꯤ ꯈꯣꯏꯇꯣꯡꯄꯝ ꯀꯧꯏ꯫ ꯃꯄꯨ ꯂꯩꯁꯣꯛ ꯄꯥꯝꯄꯅ ꯂꯝꯂꯩ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯂꯝꯂꯩꯔꯥꯛꯄꯝ ꯀꯧꯈꯤ꯫ ꯇꯣꯟꯄ ꯍꯨꯏꯇꯣꯟꯄꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯍꯨꯏꯇꯣꯝ ꯀꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯐꯝꯄꯥꯜꯇ ꯌꯨꯝ ꯅꯥꯏ ꯍꯥꯏꯕꯒꯤ ꯌꯨꯝꯅꯥꯝ ꯀꯧꯏ꯫ ꯂꯩꯃ ꯌꯣꯛꯏ ꯍꯥꯏꯕꯒꯤ ꯂꯩꯃꯌꯣꯛꯄꯝ ꯀꯧꯈꯤꯕꯅꯤ꯫
ꯈꯨꯃꯟꯇ ꯆꯩꯔꯥꯛ ꯀꯜꯂꯨꯏꯌꯦ ꯍꯥꯏꯕꯒꯤ ꯈꯨꯃꯟ ꯆꯔꯥꯛꯄꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯏꯄꯨ ꯂꯥꯡꯄꯣꯛꯇ ꯊꯥꯏ ꯍꯥꯏꯕꯒꯤ ꯂꯥꯡꯄꯣꯛꯊꯥꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯏ ꯆꯪꯏ ꯍꯥꯏꯕꯒꯤ ꯅꯤꯡꯊꯧꯆꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯥꯎꯐꯝ ꯐꯨꯝꯃꯤ ꯍꯥꯏꯕꯒꯤ ꯅꯥꯛꯄꯝꯄꯝ ꯀꯧꯈꯤ꯫ ꯁꯤꯡ ꯈꯥꯏꯍꯜꯂꯤ ꯍꯥꯏꯕꯒꯤ ꯁꯤꯡꯈꯥꯝ ꯀꯧꯈꯤ꯫ ꯌꯦꯟ ꯁꯦꯜꯂꯤ ꯍꯥꯏꯕꯒꯤ ꯌꯦꯟꯁꯦꯟꯄꯝ ꯀꯧꯈꯤ꯫ ꯊꯧꯊꯥ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯊꯧꯇꯥꯝ ꯀꯧꯏ꯫ ꯃꯄꯨ ꯍꯣꯇꯤꯀꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯍꯣꯇꯥꯝ ꯑꯃꯅ ꯍꯣꯗꯥꯝ ꯀꯧꯈꯤ꯫ ꯁꯒꯣꯜ ꯁꯦꯜꯂꯤ ꯍꯥꯏꯕꯒꯤ ꯁꯒꯣꯜꯁꯦꯝ ꯑꯁꯨꯝꯅ ꯀꯧꯈꯤꯕꯅꯤ꯫ ꯁꯅꯥ ꯁꯥꯏ ꯍꯥꯏꯕꯒꯤ ꯁꯅꯥꯁꯥꯄꯝ ꯑꯃꯅ ꯁꯅꯥꯁꯥꯐꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯄꯨꯔꯛꯄ ꯃꯣꯏꯕꯨꯡꯄꯨ ꯃꯤꯅ ꯃꯨꯟꯈꯤꯌꯦ ꯅꯥꯃꯩ ꯂꯥꯛꯇꯨꯅ ꯌꯥꯟꯅꯩꯌꯦ ꯍꯥꯏꯕꯒꯤ ꯅꯥꯃꯩꯔꯥꯛꯄꯝ ꯀꯧꯏ꯫ ꯑꯗꯨꯒ ꯃꯄꯨꯁꯤꯡꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯃꯌꯨꯝꯁꯨ ꯀꯧꯏ꯫ ꯄꯥꯎꯗ ꯍꯤꯊꯦꯜ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯄꯝ ꯀꯧꯏ꯫ ꯃꯄꯨꯅ ꯐꯧꯔꯨꯡꯍꯟꯄ ꯑꯣꯏꯌꯦ ꯍꯥꯏꯕꯒꯤ ꯐꯧꯔꯨꯡꯄꯝ ꯑꯃꯅ ꯐꯧꯔꯨꯡꯐꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯁꯪꯀꯥꯏ ꯁꯦꯜꯂꯦ ꯍꯥꯏꯕꯒꯤ ꯁꯪꯀꯥꯏꯁꯦꯟꯄꯝ ꯑꯃꯅ ꯁꯦꯡꯀꯥꯏꯁꯦꯟꯐꯝ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯅꯨꯃꯤꯠ ꯂꯩꯃ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯂꯩꯃꯁꯪꯄꯝ ꯑꯃꯅ ꯂꯩꯃꯁꯪꯐꯝ ꯑꯁꯨꯝꯅ ꯀꯧꯈꯤꯌꯦ꯫ ꯃꯄꯨꯅ ꯈꯨꯟꯆꯥꯍꯟꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯟꯆꯥꯍꯟꯄꯝ ꯀꯧꯏ꯫ ꯁꯅꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯁꯅꯥꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯈꯣꯝꯂꯩꯌꯦ ꯍꯥꯏꯕꯒꯤ ꯋꯥꯏꯈꯣꯝ ꯀꯧꯏ꯫ ꯈꯥꯡꯁꯨ ꯅꯍꯥ ꯍꯥꯏꯕ ꯇꯥꯄꯨ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯥꯡꯁꯨ ꯂꯥꯛꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯦꯜꯍꯤꯡ ꯊꯥꯗꯣꯛꯄ ꯑꯅꯥ ꯂꯥꯏꯀꯣꯛꯂꯦ ꯍꯥꯏꯕꯒꯤ ꯌꯦꯡꯀꯣꯛꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯐꯤ ꯁꯥꯕ ꯍꯩ ꯍꯥꯏꯕꯒꯤ ꯐꯤꯆꯝ ꯀꯧꯈꯤꯕꯅꯤ꯫ ꯊꯥꯡꯀꯪ ꯃꯔꯤ ꯁꯥꯏꯌꯦ ꯍꯥꯏꯕꯒꯤ ꯊꯥꯡꯀꯪꯁꯥꯄꯝ ꯀꯧꯈꯤ꯫ ꯀꯣꯜ ꯍꯩ ꯍꯥꯏꯕꯒꯤ ꯑꯍꯩꯄꯝ ꯀꯧꯈꯤ꯫ ꯋꯥꯡꯈꯩ ꯐꯂꯥꯝꯄꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯐꯂꯥꯝꯄꯝ ꯀꯧꯋꯦ꯫ ꯇꯤꯃꯦꯟ ꯃꯈꯨꯠꯁꯨ ꯐꯦꯟꯄꯇꯤ ꯂꯦꯝꯃꯦ ꯍꯥꯏꯕꯒꯤ ꯐꯦꯜꯂꯦꯝ ꯀꯧꯈꯤ꯫ ꯃꯄꯨꯅ ꯂꯧꯄꯥꯛꯇ ꯑꯍꯤꯡꯗ ꯂꯥꯏꯅ ꯂꯧ ꯌꯩꯈ꯭ꯔꯦ ꯈꯔ ꯂꯦꯝꯍꯧꯋꯦ ꯍꯥꯏꯕꯒꯤ ꯂꯧꯔꯦꯝꯕꯝ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯂꯥꯏꯒꯤ ꯂꯃꯟ ꯇꯣꯜꯂꯦ ꯍꯥꯏꯕꯒꯤ ꯂꯥꯏꯇꯣꯟꯖꯝ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯃꯣꯏꯔꯤꯛ ꯁꯥꯏꯌꯦ ꯍꯥꯏꯕꯒꯤ ꯃꯣꯏꯆꯦꯝ ꯀꯧꯋꯦ꯫ ꯂꯣꯏꯄꯤꯕꯤ ꯍꯥꯎꯒ ꯇꯤꯟꯅꯩꯌꯦ ꯍꯥꯏꯕꯒꯤ ꯍꯥꯎꯗꯩꯖꯝ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯈꯣꯏꯔꯨ ꯁꯨꯡꯉꯦ ꯍꯥꯏꯕꯒꯤ ꯈꯣꯏꯅꯨꯆꯝ ꯑꯃꯅ ꯈꯣꯏꯅꯨꯖꯝ ꯑꯁꯨꯝꯅ ꯀꯧꯅꯈꯤꯌꯦ꯫ ꯑꯉꯥꯡ ꯁꯥꯕ ꯇꯝꯃꯦ ꯍꯥꯏꯕꯒꯤ ꯅꯥꯎꯇꯝ ꯀꯧꯏ꯫ ꯂꯥꯜ ꯉꯥꯎꯎ ꯍꯥꯏꯅ ꯊꯝꯂꯝꯃꯤ ꯍꯥꯏꯕꯒꯤ ꯂꯥꯜꯊꯝ ꯀꯧꯏ꯫ ꯍꯥꯎ ꯃꯆꯥ ꯑꯃ ꯐꯥꯗꯨꯅ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯊꯝꯂꯝꯃꯦ ꯍꯥꯏꯕꯒꯤ ꯀꯣꯟꯊꯥ ꯍꯥꯎꯄꯝ ꯀꯧꯏ꯫ ꯁꯣꯔꯥꯔꯦꯜ ꯑꯃꯅ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯁꯪꯔꯦꯟꯁꯪꯄꯝ
ꯑꯃꯅ ꯁꯪꯔꯦꯟ ꯁꯪꯐꯝ ꯀꯧꯈꯤ꯫ ꯈꯨꯟꯊꯣꯡ ꯌꯥꯏ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯟꯇꯣꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯤꯡ ꯈꯥꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯤꯡꯈꯥꯡꯄꯝ ꯁꯤꯡꯈꯥꯡꯐꯝ ꯑꯃꯅ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯃꯄꯨꯅ ꯁꯥ ꯈꯣꯝꯃꯦ ꯍꯥꯏꯕꯒꯤ ꯁꯥꯏꯈꯣꯝ ꯀꯧꯈꯤꯕꯅꯤ꯫ ꯈꯣꯏꯔꯤ ꯁꯥꯡꯅ ꯌꯥꯜꯂꯛꯄ ꯄꯣꯛꯏ ꯍꯥꯏꯕꯒꯤ ꯈꯣꯏꯔꯤꯌꯥꯟꯐꯝ ꯑꯃꯅ ꯑꯁꯨꯝꯅ ꯀꯧꯈꯤꯌꯦ꯫ ꯁꯥ ꯀꯨ ꯋꯥꯟꯂꯣꯡ ꯄꯥꯟꯅꯩꯌꯦ ꯍꯥꯏꯕꯒꯤ ꯁꯧꯀ꯭ꯔꯥꯛꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯆꯣꯟ ꯆꯥꯟ ꯍꯩ ꯍꯥꯏꯕꯒꯤ ꯆꯣꯝꯆꯅꯝꯄꯝ ꯀꯧꯈꯤ꯫ ꯂꯥꯏꯌꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯅꯣꯡꯃꯩꯀꯥꯞꯄꯝ ꯀꯧꯈꯤꯕꯅꯤ꯫ ꯇꯦꯟ ꯁꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯇꯦꯟꯁꯨꯕꯝ ꯑꯁꯨꯝꯅ ꯀꯧꯅꯈꯤ꯫ ꯃꯄꯨꯅ ꯈ꯭ꯋꯥꯏꯔꯥꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯀꯧꯈꯤ꯫ ꯃꯩꯗꯤꯡꯉꯨ ꯃꯨꯡꯌꯥꯝꯄ ꯆꯤꯡꯉꯨ ꯌꯥꯝꯄꯕꯨ ꯏꯄꯥꯇꯣꯟ ꯅꯪꯒꯤ ꯌꯨꯝꯅꯥꯛꯇꯤ ꯑꯋꯥꯡꯕ ꯈꯩꯄ ꯀꯧꯋꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯡꯈꯩꯃꯌꯨꯝ ꯀꯧꯈꯤ꯫ ꯃꯄꯨꯅ ꯅꯣꯡꯊꯣꯟꯄ ꯑꯣꯏꯌꯦ ꯍꯥꯏꯕꯒꯤ ꯅꯣꯡꯊꯣꯟꯄꯝ ꯑꯃꯅ ꯅꯣꯡꯊꯣꯝꯕꯝ ꯑꯁꯨꯝꯅ ꯀꯧꯅꯈꯤ꯫ ꯃꯄꯨꯅ ꯋꯥꯡꯈꯩꯔꯥꯛꯄ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯡꯈꯩꯔꯥꯛꯄꯝ ꯀꯧꯈꯤ꯫ ꯁꯦꯛꯎ ꯀꯥꯡꯇꯛꯀꯤ ꯀꯨꯝꯂꯛꯌꯦ ꯍꯥꯏꯕꯒꯤ ꯀꯪꯍꯆꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯨꯌꯣꯝ ꯐꯤ ꯁꯥꯏꯌꯦ ꯍꯥꯏꯕꯒꯤ ꯌꯨꯝꯂꯦꯝꯕꯝ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯅꯣꯡꯃꯥꯏ ꯆꯤꯡꯗꯒꯤ ꯊꯦꯡꯅ ꯀꯨꯝꯂꯛꯑꯦ ꯍꯥꯏꯕꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯍꯤ ꯌꯥꯏ ꯄꯥꯟꯅꯩꯌꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯧꯈꯜ ꯁꯦꯕꯥ ꯐꯩꯌꯦ ꯍꯥꯏꯕꯒꯤ ꯁꯦꯔꯥꯝ ꯀꯧꯈꯤ꯫ ꯉꯥꯡꯀꯣꯏꯅ ꯂꯨꯝꯌꯦ ꯍꯥꯏꯕꯒꯤ ꯅꯥꯔꯨꯝꯄꯝ ꯀꯧꯈꯤ꯫ ꯉꯥꯡꯀꯣꯏꯅ ꯁꯨꯝꯌꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨꯡꯕꯝꯁꯨ ꯀꯧꯈꯤ꯫ ꯋꯥ ꯍꯥꯏꯕ ꯍꯩ ꯍꯥꯏꯕꯒꯤ ꯋꯥꯍꯩꯕꯝ ꯑꯃꯅ ꯑꯁꯨꯝꯅ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯗ ꯉꯥꯔꯦꯟ ꯈꯣꯏ ꯐꯥꯗꯨꯅ ꯀꯠꯂꯦ ꯍꯥꯏꯕꯒꯤ ꯉꯥꯔꯦꯟꯄꯝ ꯀꯧꯏ꯫ ꯎꯪ ꯍꯥꯏꯕ ꯃꯤꯡꯈꯩ ꯑꯁꯦꯠ ꯁꯣꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯡꯅꯥꯝ ꯀꯧꯈꯤ꯫ ꯑꯍꯣꯡ ꯑꯆꯥꯎ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯍꯣꯡꯅꯦꯝ ꯁꯨꯡꯕꯝ ꯀꯧꯈꯤ꯫ ꯀꯣꯡꯕ ꯃꯄꯥꯟꯗ ꯇꯥꯏꯌꯦ ꯍꯥꯏꯕꯒꯤ ꯀꯣꯡꯕꯝ ꯀꯧꯏ꯫ ꯃꯪ ꯁꯥꯟꯅꯩꯌꯦ ꯁꯪꯂꯩꯌꯦ ꯍꯥꯏꯕꯒꯤ ꯃꯪꯁꯥꯇꯥꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯌꯦꯛ ꯈꯣꯠꯄ ꯍꯩ ꯍꯥꯏꯕꯒꯤ ꯑꯌꯦꯛꯄꯝ ꯀꯧꯈꯤ꯫ ꯄꯨꯡꯕꯨ ꯋꯥꯡꯂꯦꯟ ꯀꯧꯋꯦ ꯋꯥꯡꯂꯦꯟ ꯄꯨꯡ ꯌꯩ ꯍꯥꯏꯕꯒꯤ ꯋꯥꯡꯂꯦꯟꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯃꯆꯤꯜ ꯀꯥꯡꯉꯤ ꯍꯥꯏꯕꯒꯤ ꯆꯤꯡꯒꯥꯡꯕꯝ ꯀꯧꯈꯤ꯫ ꯇꯦꯟ ꯁꯣꯏꯔꯦ ꯂꯦꯝꯅ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯇꯦꯂꯦꯝ ꯀꯧꯈꯤ꯫ ꯂꯩ ꯇꯦꯜꯂꯦ ꯍꯥꯏꯕꯒꯤ ꯂꯩꯇꯥꯟꯊꯦꯝ ꯀꯧꯈꯤ꯫ ꯁꯥꯏꯔꯣꯡ ꯀꯥꯞꯄ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯁꯥꯏꯔꯣꯝ ꯀꯧꯈꯤ꯫ ꯈꯪꯍꯟ ꯌꯥꯏꯃꯕꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯈꯥꯉꯦꯟꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯀꯦꯀ꯭ꯔꯨꯟ ꯍꯟꯕ ꯑꯣꯏ ꯍꯥꯏꯕꯒꯤ ꯀꯦꯀ꯭ꯔꯨꯟꯕꯝ ꯀꯧꯏ꯫ ꯃꯄꯨꯅ ꯅꯣꯡꯊꯣꯟꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯅꯣꯡꯊꯣꯟꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯁꯤꯔꯒ ꯅꯥꯛꯄꯝ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯅꯥꯛꯄꯝ ꯈꯟꯄꯝ ꯀꯧꯈꯤ꯫ ꯈꯣꯏꯗꯥꯔꯨꯔꯦ ꯍꯥꯏꯕꯒꯤ ꯈꯣꯏꯃꯣꯝ ꯇꯥꯞꯄꯝ ꯀꯧꯈꯤ꯫ ꯊꯥꯡ ꯁꯥꯏ ꯍꯥꯏꯕꯒꯤ ꯊꯥꯡꯖꯝ ꯀꯧꯈꯤ꯫ ꯂꯣꯡ ꯁꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯂꯣꯡꯖꯝ ꯀꯧꯈꯤ꯫ ꯃꯄꯨꯅ ꯂꯣꯏꯔꯦꯟ ꯂꯥꯛꯄ ꯑꯣꯏ ꯍꯥꯏꯕꯒꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯀꯧꯏ꯫
ꯑꯋꯥꯡꯈꯩꯅ ꯇꯥꯏꯌꯦ ꯍꯥꯏꯕꯒꯤ ꯑꯋꯥꯡ-ꯈꯩꯕꯝ, ꯋꯥꯡꯈꯩꯕꯝ ꯑꯁꯨꯝꯅ ꯀꯧꯈꯤꯌꯦ꯫ ꯀꯥꯃꯣꯝ ꯑꯍꯥꯟꯕꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯀꯥꯝꯁ꯭ꯋꯥꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯂꯨꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯝꯃꯤ ꯍꯥꯏꯕꯒꯤ ꯑꯀꯣꯏꯖꯝ ꯑꯁꯨꯝꯅ ꯀꯧꯈꯤꯌꯦ꯫ ꯅꯤꯡꯉꯣꯜ ꯌꯥꯏꯃꯕꯒꯤ ꯌꯥꯏꯃꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯅꯤꯡꯉꯣꯟꯕꯝ ꯀꯧꯏ꯫ ꯂꯥꯏꯇꯣꯟ ꯑꯇꯣꯟꯕꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯂꯥꯏꯇꯣꯟꯖꯝ ꯀꯧꯈꯤ꯫ ꯃꯅꯥ ꯂꯣꯏꯕ ꯍꯨꯏꯕꯨ ꯊꯧꯗꯦ ꯂꯦꯝꯃꯤ ꯍꯥꯏꯗꯨꯅ ꯍꯨꯏꯔꯦꯝ ꯀꯧꯈꯤꯕꯅꯤ꯫ ꯂꯥꯏ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯂꯥꯏꯁꯪꯕꯝ ꯀꯧꯈꯤ꯫ ꯏꯈꯩꯔꯦꯟ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯏꯈꯩꯁꯪꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯃꯄꯣꯠ ꯆꯣꯏꯊꯣꯛꯏ ꯆꯣꯏꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯆꯣꯏꯕꯝ ꯀꯧꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯄꯣꯠ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯪꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯉꯥꯡꯒꯟ ꯁꯛꯀꯜꯂꯦ ꯍꯥꯏꯕꯒꯤ ꯉꯥꯡꯂꯦꯟꯕꯝ ꯀꯧꯈꯤ꯫ ꯌꯨꯝ ꯈꯥꯏꯈꯤ ꯍꯥꯏꯕꯒꯤ ꯌꯨꯝꯈꯥꯏꯕꯝ ꯀꯧꯈꯤ꯫ ꯉꯥꯅꯨ ꯀꯥꯞꯌꯦ ꯍꯥꯏꯕꯒꯤ ꯉꯥꯅꯨꯄꯝ ꯀꯧꯏ꯫ ꯈꯥꯅ ꯆꯥꯎꯅ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯥꯅꯆꯥꯎꯕꯝ ꯀꯧꯈꯤꯕꯅꯤ꯫ ꯈꯨꯌꯣꯟ ꯋꯥ ꯁꯪꯉꯦ ꯍꯥꯏꯕꯒꯤ ꯈꯨꯌꯣꯟꯊꯦꯝ ꯀꯧꯈꯤ꯫ ꯃꯣꯔꯤ ꯍꯥꯏꯕ ꯂꯥꯏ ꯑꯗꯣ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯃꯣꯔꯤꯃꯌꯨꯝ ꯀꯧꯈꯤꯕꯅꯤ꯫ ꯂꯧ ꯁꯉꯝ ꯁꯥꯕ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯁꯉꯝꯕꯝ ꯀꯧꯈꯤ꯫ ꯃꯄꯨ ꯑꯗꯨ ꯇꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯨꯇꯣꯟꯖꯝ ꯀꯧꯈꯤ꯫ ꯃꯄꯨꯗꯨ ꯆꯥꯎꯋꯦ ꯁꯥꯡꯉꯦ ꯍꯥꯏꯕꯒꯤ ꯁꯥꯡꯇꯣꯟꯖꯝ ꯀꯧꯈꯤ꯫ ꯀꯤꯌꯥꯝ ꯂꯥꯏ ꯂꯥꯠꯂꯦ ꯍꯥꯏꯕꯒꯤ ꯀꯤꯌꯥꯝ ꯀꯧꯏ꯫ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯥꯟꯇꯤꯡꯕꯝ ꯀꯧꯏ꯫ ꯊꯥꯡ ꯁꯥꯏꯌꯦ ꯍꯥꯏꯕꯒꯤ ꯊꯥꯡꯖꯝ ꯀꯧꯏ꯫ ꯂꯩꯕꯥꯛ ꯇꯣꯡꯅꯕ ꯊꯣꯜꯂꯤ ꯍꯥꯏꯕꯒꯤ ꯇꯣꯡꯕ꯭ꯔꯝ ꯀꯧꯈꯤ꯫ ꯌꯦꯛ ꯈꯣꯠꯄ ꯍꯩ ꯍꯥꯏꯕꯒꯤ ꯑꯌꯦꯛꯄꯝ ꯀꯧꯈꯤ꯫ ꯊꯕꯛ ꯊꯅꯥ ꯌꯥꯝꯅ ꯍꯩ ꯁꯨꯏ ꯍꯥꯏꯕꯒꯤ ꯁꯨꯔꯥꯏꯕꯝ ꯀꯧꯏ꯫ ꯂꯩꯗꯒꯤ ꯁꯥꯡꯅ ꯆꯣꯡꯊꯣꯔꯛꯂꯦ ꯍꯥꯏꯕꯒꯤ ꯂꯩꯁꯥꯡꯊꯦꯝ ꯀꯧꯈꯤ꯫ ꯃꯄꯨ ꯑꯗꯣ ꯃꯁꯝ ꯍꯧꯗꯦ ꯈꯥꯀꯣꯛ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯥꯀꯣꯛꯄꯝ ꯀꯧꯈꯤ꯫ ꯃꯔꯩ ꯃꯍꯩ ꯅꯥꯎꯁꯦꯛ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯅꯥꯎꯁꯦꯛꯄꯝ ꯀꯧꯏ꯫ ꯃꯄꯨ ꯑꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯌꯥꯎꯗꯅ ꯏꯪꯅ ꯇꯨꯝꯃꯤ ꯍꯥꯏꯕꯒꯤ ꯏꯉꯨꯗꯨꯝ ꯀꯧꯏ꯫ ꯀꯨꯔꯨꯒꯤ ꯃꯔꯩꯗꯒꯤ ꯂꯪꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯒꯤ ꯁꯔꯥꯡꯊꯦꯝ ꯀꯧꯏ꯫ ꯃꯤꯒꯤ ꯄꯣꯠ ꯋꯥꯏꯗꯨꯅ ꯂꯣꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯏꯔꯣꯞꯄꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯆꯥꯆꯨꯝꯅꯝꯃꯦ ꯍꯥꯏꯕꯒꯤ ꯆꯅꯝ ꯀꯧꯏ꯫ ꯌꯦꯟꯁꯥꯡ ꯍꯦꯛꯄꯕꯨ ꯌꯦꯜꯂꯥꯡꯄ ꯀꯧꯏ꯫ ꯃꯄꯨ ꯃꯕꯦꯟ ꯆꯪꯅ ꯌꯦꯜꯂꯥꯡꯉꯤ ꯍꯥꯏꯕꯒꯤ ꯌꯦꯜꯂꯥꯡꯕꯛ ꯀꯧꯏ꯫ ꯆꯤꯡꯉꯥ ꯁꯪꯉꯤ ꯍꯥꯏꯕꯒꯤ ꯆꯤꯡꯉꯥꯈꯝ ꯀꯧꯏ꯫ ꯃꯥꯏꯕ ꯁꯥꯕꯗ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯃꯥꯏꯕꯊꯤꯌꯥꯝ ꯀꯧꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯁꯝ ꯃꯅꯥ ꯅꯣꯏꯍꯜꯂꯦ ꯍꯥꯏꯕꯒꯤ ꯁꯝꯅꯣꯏꯕꯝ ꯀꯧꯈꯤ꯫ ꯇꯧ ꯌꯥꯝꯅ ꯌꯥꯟꯕꯕꯨ ꯇꯧꯔꯥꯡꯕꯝ ꯀꯧꯏ꯫